अहनबदा यमना मरुइबा पाव अमा कंगलै पाकि मेरादगी लोखचगे सेकमाइदा कुकी मिलिटेंटसिंगा नोंगमै कापनाबदा खुलंगाकपा मियोय अमा सोकले कोंगबो मरुदा कुकीसिंगना नोंगमै कापसिलखरे ngarang nungthin pung barog minute ni phumanga taba matamdagi hona kuki militantsing na sekmai nungthonba mamang turen mapanda leibo hot mix plan da thabuk surba sinmi singda nongmei kapsin dura landa silaki ba da khulngakpa khunja singna handuna nongmei kapada khulngakpa khunja ama nongmei na panduna sokpadagi sekmai PIC da laikan nakre hwjik laikan nariba khulngakpa khunja adugi maming ibo bikawi mahak haksangi phibam thoidokna khudong thiningai oidre hairi thodok asigi matangda pause asina phango pawgi matung di kuki militantsing aduna kangpokbi district ki manung sanba sekmai turen gi manung sana leiba phailong village ke sing saruk tagi nongmei kapsin duna landarak ki bani nongmei kapsilak pa aduna maram oirga sekmai nongthonban mamang turen mapan da leiba hot mix plan da thabuk sudan leiba simi sing mi pai duna lanjener ki maduda khulngak tuna leiba khunja sing na handuna nongmei kap ki ba leite adu batangkak ani rak thokna nongmei kapsilak pa di khunja sing na su nongmei round khara handuna kap ki hairi thodok adu thokle haiba paw phongba di state police ki maike digi mafam adu sangsin duna khurai paiba kuki militantsing tak thokna ba nongmei kap ngarang numidang pung nipan helab fawba da maike ani da khuthokna ki madugi matung da ngasi nongalakpa da ki matat oina khuthokna ki madugi matung ngasi numit yungba pung baru rom tarakpa matam da su kuki khurai paiba singna amuk hanna nongmei kapsilakpa da gi maike ani da khuthokna ki ngarang nungtin amadi numidang maike adum ki maira paiba singa central force sing da gari sangba yaroi haiduna thatuna thamki athengba da central force gari khara sangsin ki hairi Kongba maru da Kukising Nongmei Kapsilakre ngarang nungthin pung nipan rom tarakpa matamda Imphal East District ki Sagolmang Police Station ki manungsan ba Mark Hills Range tagi Kongba maru mai ki tamna Kuki Millitantsinga Nongmei round kul rom kapsin duna attack tawrakre hairi thodok adu khunjasing handuna nongmei kap ki balaite nongmei kapsilakpa aduna mai ki adom da leiribu khunjasing mi paiba pokna duna leitana leiba ngamdre hairi aduga mathengi update asna ngarang ahing national highway 2 paring da leiba thong ama sakhangdaba singna IED bomb na thugaiba gi lambi sathok tasin yadana leire ngarang nungthin pung baro gi minute ni furom taba matamdagi hona sekmai nongthongbam amadi luwang sanggon mamang da kuki militantsing na akan bamong da nongmei kapsin dona landara ki bagi thodok thoktono asoba lanpham am oikraba matung da ngarang ahing nungyai matung pung baro ga minute 30 rom taba matamda sakhangdaba kulai paiba singna sakti leiraba IED bomb pokhai henduna kangpokpi district ki manung sanna national highway 2 Imphal Dimapur lambi paringi sapar maina amasung kobru leikha ani gi marakta leiba RCB bridge ama sauna amang ata thokan khre thodok asigi matang da press na phangu pawgi matung ina dingarang ahing nungyai matung da sakhangdaba kulai paiba mi singna RCB bridge asigi mafam ahum da IED bomb phumduna thamlaga matam ama ta pokhai hanbadagi thong asigi mafam ahum yamna sauna akai atoi thoki masina maram oidun thong asi malpuba gari sing dan thok anjin tawdaba yadana leire RCB bridge asigi maning mamangi railing gi saruk su yamna sauna akai atoi thokle IED pokhai ba aduda asok apandi yaukide hairi thong aduga thangnan leibe yum kai amadi church na singba amang ata thoki badi lei hairi thong asigi saruk ta mafam ahum da yamna sauna akai atoi thokpadagi gari chatpa yadabadagi Dimapur romdagi Imphal tamna sana thaknaba potlam sing amadi atai tongan potlam sing pusilakpa gari sing lambi paring asida gari Imphal yausilakpa yadana panduna leiri hairi aduga Imphal romdagi Dimapur changkadaba heavy vehicle sing satpa yadabana lambi paring asidagi maya thangba panduna leiri adubu thong asigi maning thangba saruk da gari masa sing dan thoklanjin yadabadagi zip karna singba gari sing di adumuk sathok sa sentauri akaya toy thoklaba thong asigi manakta security personnel sing thomjin duna ngak senbagi thabuk sa thabaga loina na thawong adu IED fit tawduna thugaiba hona rambani haibadugi matung da mari leineba police ki kangbuna hojik thijinbagi thabuk sa thaba hukre amarom da ngasi ahing nungyai matung da thokiba thong thugaibagi tawdok asi kuki students organization KSO Sadar Hills na kan mong da yaring da phongdorakli KSO Sadar Hills na thadorok paserol amagi matung ina national highway da bomb pokhai handuna miyamna sathok sa sinda yamna sauna khudong sa taba mayuk na haliba asi miyobigi lisat nate thadok asi atamna na furup amada taisinaba yaroi mari leinaba lenga ki authority da sabsana thidoktuna thong thugaiba asi da senaba miyoy sing phaduna ain gi oiba serak pinaba basu taksil lakli hairi aduga mathengi update asna sugnu da BSF lauthok pa yaroi haiduna nupi mayam horuk tuna ngasi sugnu bazar da bantaw sinkhre thatra ma to henjik labo kangnu pani gilan asina khwaidagi hena sokhalaba mafam oibatana tana Kuki Militantsing na ngahek leitana bom amadi nongmei kapsilak tuna landarak phum oiba sugnu amadi akoiba da leiriba maitei kul sing ngak senbagi thabuk tawriba BSF sing manipuri lengak na lauthok na hotna rakpadagi sugnu da leiriba miyamna yamna kana yaning da phongdok tuna sugnu dagi BSF sing lauthok pa yaroi haiduna ngasi sugnu bazar da bantaw sinkhre loina sugnu ga Imphal ga atai mafam sing phawna balambi sing thinjinduna thamkhre pauche asna ngasi sugnu bazar thingjinbagi khongjang sing sileba miyam dagi phangba pawgi matung ina de sugnu bazar mamang da leiriba sugnu hospital dagi staff ka quarter thangna leiriba B176 suba BSF ki kangbu
asing asidagi lauthoknaba thabuk paikhatpa horaki BSF personnel singna makhoi laifam adudagi chatnaba sem saba horokpada sugnu amadi thangna leiriba mitei kulsingi miyam horoktuna nupi oibisingna BSF camp adugi gate ta famjinduna leiki khongjang asiga mari lenna BSF sing mafam adu thaduktuna chatpa ngamdana leiri hairi mafam adudagi miyam na phongdorpagi matung inadi manipuri lenga ki maikidagi sugnudagi BSF lautok loi haibagi mayek sengba serol ama thoktriba fawu pan khongjang asi sangsingani hairi Hwjik sugnu galo na Churachandpur district mafam singda Kuki militants kaya marum laikiba amadi UKLF ki kadar kaya amasu nauna sangsin kre haibagi pausu leire maduna matam amada hektamak sugnu kulda lantarakpa yabagi akiba yamna sauna leiri asugum phibam asida sugnu amadi thangna leiriba maitai kulsingak senaba leiriba BSF sing leingakna lauthokna hotnarakliba asi mafam asigi khunja sing Kuki militants ngi makutta sijaro haibaga sa manai lenga ki thawung asi janingde haina phongdoraki panbe abadi sugnu da Hwjik BSF ki company ani leiduna ngaksen bagi thawuk sathatuna leiribani adubo outer parliamentary election gi ngaksen bagi mingda sunudagi BSF sing asi lauthoknaba tabuk laukhulakpani lauthokpa tarabasum makoi security personnel sing mangjona na mafam asida tharaklaga lauthoktrabadi BSF sing lauthokhiba yaroi hairi aduga mathangi update asna nonglei nungsit na chauna amang ata thokan kre ngasi nungtin pung om makhairom tarakpa matamda khangawduna sitkiba nonglei nungsit na maram oraga tongan mafam kaya da yum kai humdokiba galoina na Bishnupur gi ningthau kong pawbagi lambi gi nakanta hobu uwasing tek tarakpa na maram oraga sathok sasinta yamna chauna akaiba pikre tidim lambi gi Bishnupur da gi ningthau kong pawbagi lambi paringi lambi da hoban nasik pambi sing tek taraktuna lambi thingjin kibana maram oraga miyamna pungkhai amarom sathok sasin tawkiba yakide ningthau thung dagi na loktak project changba lambi paring da hobu upal kaya sutik tarakpada gi lambi da sathok sasin tawba yakide electric wire kaya tatkiba maram da mai phangkide hairi amarom da Imphal more lambi paringi waithau area da su nongmei nungsit aduna yum kaya humdokre yum singdagi paithor kiba jingkhasing yamna lapna humdokhiba ga loinana lambi da tasinduna leiba kaya marum uba phangki waithau da hangba manipuri police ki outpost adu ngasi gi nonglei nungsit na humdokhiba da gi amanga ta thoki hairi akanba nonglei nungsit atuna maram oiduna yum kai humdokhiba lambi da hobu upambi sing tek tharakiba adu da Hwjik phawgi oina de miyoi amata asok apan yaukiba leite hairi lamdam asigi makha maikei de ngasi gi nonglei nungsit aduna humdokhi hairi adum oina mak saba paw phangba ngamdri hairi video sing bibagi de makta mayam pum no po makha na thakachari no update ki de makta online manipur YouTube channel subscribe to thank you so much.